America amati Venezuela ki marakta lan oikhiba ki chang lai amasung country ani asigi position safe war ki position se fiban yosin kresini madi order ama khakta ngai na bai tare Donald Trump the Puerto Rico hari mofam sita fighter jet F-35 tara thakre aduga Venezuela ki thabak amadagi ni makoina sau ki base America ki President Donald Trump ki order de hari fighter jet tara pahen ki base Venezuela ki samudra torban sing yosin kre amati Venezuela ki makoi ki mi singda makoi ki samudra torban de ki video mobile video lobada madugi America ki jahaz sing ure min samudra da khajik lap khadi mobile na kapona chi samudra si ipan nai de bani na upona te adubu mobile na chingbada uba yore makoi ki jahaz sing se naksil laktuna kya ki matik naksil laktuna Venezuela ki akoi bista laikraba haibato matuna takli so Venezuela da makoi F-16 fighter jet lai jani masi ki fighter jet ani khak tharakpa masi paikhalakpa hari Venezuela ki samudra mathak asita aduga America ki makoi ki warship amagi mathak ta samduna paipa masi yengsalari bra natraga masibu exercise story bra khangde masi de ki American high crime maduti ekoi ki warship ki mathak ta pairakpa hari se masi danger port amani aduga masi chingnani ngai ni aduga ꯑꯩꯈꯣꯏꯅ ꯆꯤꯡꯅꯩ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯣ ꯁꯣꯠ ꯗꯥꯎꯟ ꯇꯧꯅꯤꯁꯤꯅꯤ ꯃꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤꯕ ꯑꯣꯔꯗꯔꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯃꯈꯣꯏꯅ ꯑꯀꯟꯕ ꯋꯥꯁꯨ ꯄꯤꯈꯤ ꯃꯗꯨꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯑꯃꯗꯤ ꯗ꯭ꯔꯒꯁꯀꯤ ꯑꯦꯒꯦꯟꯁꯇꯅꯤ ꯑꯩꯈꯣꯏꯅ ꯐꯥꯏꯠ ꯇꯧꯔꯤꯁꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯅꯠꯇꯦ ꯑꯃꯒꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯆꯠꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯅ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯤꯁꯤꯅꯤ ꯑꯗꯨꯕꯨ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯁꯤꯗ ꯑꯣꯏꯜ ꯗꯦꯄꯣꯠ ꯌꯥꯝ ꯂꯩ ꯑꯣꯏꯜ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯜꯁꯤꯡꯁꯦ ꯄꯥꯝꯂꯛꯇꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯀꯌꯥ ꯑꯃ ꯃꯤꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯦꯔꯤꯀꯥꯒꯤ warshipsing koisinduna laikiba aduki mathakta Venezuela-gi fighter jet pairu matamda amuka madu shot down tawni haiduna kihalakibasigi matungda amuka makoigi president Nicolas Maduro-na amuka fighter jet pahalaki hairi kiti hairi aduga karigumba ikhoida attack tawraba adu arbati ekhoi hekta order tawthokani mauti Malaysia lairi makoigi amati makoigi public purmakta am yendokani haiduna masigi condition asi youkhre hojik Venezuela amati America ki marakta war oikhiba yai aduga lakleba 24 hour 12 hours ki mangta kari oiba khangde Puerto Rico haise Venezuela ki manaka laiba aduga mafam amani sini phasida F-35 tara thanghanduna thamkre haibuki pau hojik ngrang khongna linari reporting na asumna so hairi madudi nahan makoi ki drug boat ama attack torga mi tara mathoi hat ke ba ki boat udu yoba drugs ni haibu khangba masigi matungda Venezuela ki side tagi America ki warship ki matakta fighter jet ani tharakpani masida America na hai madudi ekoi condemn tawi madudi Venezuela na ekoi ki matakta force amadi challenge torpa sibu haidra masida ningsing biapadi Venezuela na fajana challenge si utkhai krabajani USS ki makoi ki Jason Dunham and Aegis destroyer hairi masi threaten torpani makoi ki fighter jet 2F-16S ani pairak masini Donald Trump na order to sat fighter jet F-16 tara pudan chako haituna adu masidagini tension se kador se kari obi khangdri ko country ani ase America ne hairi bidi ekoi Venezuela da attack to ginate ekoi di drugs narcotics ama Venezuela de thorak laga America da lakli se masi purma ase ekoi yangsin bagini masi ki thabak ase ekoi mission bani masi lotion da biate maram de America da masini am destruction o heli sini adu bu ngasa fighter jet ani pain chaki base phachi challenge amoi lawkre America na adu bu America ki side ki retaliation tawkhide adubu America na demand toriba amati hairiba wasing ase hojik Venezuela ki president Nicolas Maduro na yate link karimata leina banate ekoi ki drugs ekoi ki samudra da drugs chali kholi masi karimata link leina banate makoi ki wakhalon amani haiba wafam sini hojik Maduro na purise aduga America da haikre karigumba next interference toraklaba makoi ki jet fighter ka pahilaktana ekoi ki warship singki mathakta toiti reply piragani sini hojik Maduro su ki challenge ni hairi asum haina haikrabagi tungdasu makoi jet fighter jing ase puthorokpa amati pahel khwalaktana makoi warship sing kaidauri hani yengalibra natraga mathakta pahen khodan nan tawi haibagi paum su tai aduna at any moment escalation oikhibi strike oina kibai fighter jet F-16 julai hairi Venezuela ka masing kyam laiba du khangde America ki Venezuela ki kari changdam darugani adu bu ki ribase war oikhre kari oini Venezuela public singi maduni